Lakhipur online puthok saba Mars ki tang 13 irai numit ki Khomjinba Pao tabirasi. Ahanbada maroiba Pao. JDU gi mirep Muhammad Asabuddin mahaki khwaidagi naknaba BJP mirep N Buddhachandra dagi vote masing jamriga marfutaruk henduna kakre. Municipal Mikhal gi result haidokpa nongma matong Lakhipur town da chakot tharangi thabak paikhat pahokre. Lakhipur ward number 9 gi lambi gi urep uyung tamkre. Moirang Them Baba Singh Memorial Football Tournament loisingkre. Mongolpur team A na champion aduga 7 cop running team khulna runners up takre. Amasung Assam da haukiba pung kunmari da miyoi ama phawba COVID-19 na naba thengna kidre. Hojik mapungiba Pao tabirasi. Manipur Bidhan Sabha Mikhalda Jiribam Kendra gi oina JDU gi mirep Muhammad Asabuddin BJP mirep Namairakpam Buddhachandra dagi vote masing chambriga marfu taruk henduna mai pakre. Ngarang ayuk pung nipan tabadagi table tarukta round tare thokna thikiba vote masing thiba adu nungthil gi pung ama makhairom taba matamda loisinki. Paumi singda wangang laduna mai paklaba JDU gi mirep Muhammad Asabuddin hai Jiribam gi praja khudingmakpu ahanbada vote kahan bibagi damak thagachari. Jiribam gi oina ahanbada jiri tipaimuk ki lambi gi thabak paikhatkani haiki. Loinana miyam ga tanaraga tawba yaba atei thabak sing tawgani haina su mahakna phongdoklamki. All political leaders, including 2-3 chief ministers and all cabinet colleagues and MPs, MLAs from outside, from neighboring states. Government Shamba Yabu Hadabli. JDU gi mirep Muhammad Asabuddin vote masing lising tarani thoi chani ga yangkai humdoi phangki. BJP gi mirep Namairakpam Buddhachandra vote masing lising tarama thoi chatret ka humputaret. MPP gi mirep Makakmayum Abbas Khan na lising amma chama ga subna nipan. INC gi mirep Badru Rahman na chatret ka kunthra nipan amadi nota da vote masing chamga ga humbutra nipan oikhi. Janata Dal United JDU Jiribam Mandal gi President MK Badaina hai Tarani Thoi Suba Manipur Legislative Assembly lisingani ga kunithoi gi 40 SC gi oina JDU gi candidate Muhammad Asabuddin mai pakle aduna chahi manga gi mamangda ngamkhidaba thabak thorom kaya adu JDU na jat bijat khaidana thabak tawrakani haibagi wapam phongdokhi. Sandasida Jiriba 40 SC Jiribam sida JDU party na mai paklabani na makata na JDU party na musung JDU party gi candidate oriba Asabuddin na Jiribam gi development gi matangda jati bijati khaidana community kudemak chap mano meng da jengani walau riba chahi ma mamangi chahi ma da tawung gi da thaw kudingma do lakliba chahi ma sida mapung phana praja gi sabha tawune aina party magai de musung Asabuddin gi magai de yana party president man so phongdok jai. Lakhipur Municipal Mikhal gi mangoinana MLA Sri Kausik Raina thamki bawafam ngakpa oina Municipal Board Mikhal gi result haidokpagi hek matung ngarang Mars ki tang 10 dagi board asigi makhada sem sapagi thabak pangthokpa hokre. Ngarang ahan boina Lakhipur town gi ward number 9 da Lakhipur Khuman Mahadev Lane da road drain project ama MLA na ward number 9 gi ward commissioner L Robindra Singha galoinana urep uyung tamkre. General Investment Account GIA gi makhada lupa lakh taruk lising taramanga changna semgadaba lambi amasung drain gi jatra hunbagi thoromda wangang laduna MLA Sri Kausik Raina Lakhipur Municipal Board ki mikhalda BJP gi mirep Leisingbam Robindra bu Khuman gi miyamna mai pakhanbagi tamak thagat pa phongdokhi. Robindra gi oinadi ward commissioner oina mikhalda mai pakpa handaki asiga tharaga ahumlak subani. Panbayai ward tara laiba Lakhipur Municipal Board ki mikhalda BJP gi mirep nipan Congress ki ama aduga independent mirep ama na mai pakhi. Thoramda wangang laduna ward number 9 gi ward commissioner Leisungbam Robindra na mahaki ward asigi awat pa thongal khudingmak CC block thaba amadi thagnabai sing phanganba amadi rairai ningkhaiba thingbaga loinana atei chakot thorangi tabak sing paikhalagani haiki. Lakhipur Municipal Mikhalda BJP party masing yamna mai paglakpagi harau tayamba phongdok laduna Lakhipur dagi fular tol markhulin fauba yaifa khongset ama khongna chatkre.
Lakhipur gi MLA Sri Kausik Rai na luchingduna chatkiba khongset asida Ward Commissioner Singh amadi party gi atei supporter kaya su sarukjaki Asir moidhe 76টি পৌরসভা ভারতীয় জনতা পার্টি জোট সেই জোট দখল করেছে এইজন্য লক্ষ্মীপুরের সমস্ত নাগরিকদের হয়ে এই লক্ষ্মীপুরের পৌরসভা এলাকার মানুষদের হয়ে আমি আসামের মাননীয় মুখ্যমন্ত্রী ডক্টর হিমন্ত বিশ্ব শর্মা মহাশয়কে আমরা অভিনন্দন জ্ঞাপন করছি এবং ধন্যবাদ জ্ঞাপন করছি Sonai Mongolpurda pangthokiba Moirangthem Baba Singh Memorial 5A Side Knockout Football Tournament ngarang lusinkre Mongolpur Team A na champion aduga 7 Cobra Ningthem Kulna runners up takre Punna Team Kunmari na saruyaduna Mars ki tang taruk tagi haudun pangthokiba tournament asigi ngarang final match ki thoramda Trinamool Congress ki luchingba Dr. Maimum Santi Kumar na mithunglen oiki Thoramda wa ngangladuna Dr. Maimum Santi Kumar na rural sports sakhananaba thorang sing paikhanaba Kungangi club singda senthang piduna sana khonaba busogot pinaba Assam lenga ki mediang chingsinki Mahagna silang liba Mongolpur gi khunja sing amadi leikidraba oja baba gi imung manungi miyoi singdasu thagatpa phongdokki bagalinana lupa lising ahumsu kusinakhi champion oikraba Mongolpur team eda trophy galinana lupa lising kunga chama amadi runners up takraba 7 Cobra Ningthem Khulda trophy galinana lupa lising taraga chama gi selgi mana Chief guest oikiba Dr. Maimum Santi Kumar na kusinakhi thoramaduda sagnairaba sanaroi Badaruddin Loskor Ngauba Singh Deben Singh Niren Singh Poireiton Singh Makhon Singh su wangangki loisilapkada thoburoi oiriba thangtagi instructor Bisanta Moirangthem na miyam thagat paphongdoki Hai principle la du follow tawraga ai khone chali bani gor kawa matamda aina hindu da kawri bani na muslim da kawri bani na christian da kawri bani haide aina player adu bujengi citizen ni india ki citizen ni haina jengi madugi wakhal da ai khoi maidai puna mangna ai maidai ni hairega su ai india ki citizen ni haibase masi ju thangna na khalhani ai mitai ni ai hindu ni khakta hairega ai gi identity loiba nate aina biodata ki form member matamda obc haini hindu ni haini manipuri ni haini but I am indian India natabada ai khoi karisu natte ai khoni India namani haina khangakpa khantharakpa numita maitai ai bajati je chakhot kani haibase ai Mongolpur gi leibak sidanga ji haijarami khadak khat beyond khansi ngasi dirbal gi sabhada nupa mana chingami line ama sumaina tena masi soktana telhelu hai magna madubu soktana asangba line ama chingi adu maitai chiri naw mayam da hawla iba satra satra haini ai khoisu mina chingamba line du gi kitang asangba line ama chingaga ai khoisu India sida adugum angam bajati amani haibase utpagi matam da yawri haijeli ai lagi jaba pabungi maming da chinaw amadi lekai khungang mayam na punduna masi mai lagi jaba magi ningsing loina mioi manga na sanaba mamada manga sanaba 5 side aduga lig tagi horaga knockout hoi nan tarik tagi hojabani tarik taruk tagi horaga tarik tara hobo numin manga ni chuma sanaba sida total team kungamari participate tauki sida team kunmari na participate taw sida ngasi aroi banumit asida koigi Mongolpur team A na champion hoire aduga runners up na 7 Cobra Ningthem Kunna second position ta aduna ngasi jamna phajana mai pak na pangthokra na ai myang pholo thamjari ai samak leikidraba pabung ai pabung aja baba ge machanu pani aduga ai gi inaw singdi ngasi inaw mapanda leikiba na mara moraga ma eten oibang ngamdre aduga su matung tarak pardesu sei kuding ge khoi chungcho soidana dok pangam na honna jage loina na mayam gi su asirbat pi haiduna mayam thamjari Haksel loisengi pau matungina Assam da haukiba pungkun marida mioi lising ama chatret ka tara humdoi da changeng chathakibada mioi ama phauba COVID-19 na ba thengna khidre Manipur gi Haksel loising na thokpa pau matungina mioi 13 ngarang COVID-19 positive oiba thengna kre positive oiba gi chang chada ama dasamik mari oiri laina asina Manipur da ngarang su mioi ama ta sikibagi pau leite Aroibada maroiba pau amukhanna JDU gi mirep Muhammad Asabuddin mahaki khwaidagi naknaba BJP mirep N Buddhachandra dagi vote masing jamriga marfutaruk henduna kakre Municipal Mikhal gi result haidokpa nongma matung Lakhipur town da chakot tharangi thabak paikhat pahokre Lakhipur ward number 9 gi lambi gi urep uyung tamkre
Moirangthem Baba Singh Memorial Football Tournament loisinkhre Mongolpur team A na champion aduga 7 Cobra Ningthem khulna runners up takre amasung Assam da haukiba pung kunmari da miyoi ama phawba COVID-19 na naba thengna kidre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare